Hello, Jinao-sing, mayam puna ay gismina sida taram no che ko mayam ngasi se ai Manipur jiri ko jiri da mi taru khoi gi ma hung ka angang hung ka ko icha hung ka dam tam thina hat ki budo du du gi akoi se ngasi sunai gi town da ko ngasi se Maira mamam kena tawraga ko ngasi se akoi legidaba miyoi taruk tugi ko adugi nuai taba phongdo boy chatui ne ngasi se ko ado mayam horen mafumda jawraga dum kamai tawba kedoba mama dum ai dum mayam da share tawrake ado yam nuai te ko mayam handaki thodok sidi nuai taba hai se haningai leitana nuai taba hai do oire bu ko thawai ja chae khoi so aduna khoi gi sanala kai gi maira gi chinau sing maira na taba ibung ipa sing angang sing loina khoi chatui ne bu ko huptana yumthong khunding gi mi amam adum ayamba sanare bu ko handaki matang sam nuai taba hai tare aduduna khoi hore hauji chatore chalaga horen ada kamai tawba ke to kono adum mayam dum share tawrake ko adu kadi ajaraga adum phangnara se ko mayam hojik se khoi lai recall jaure asiga hall ne bako community hall hai gadra asida khoi mi punamak se pulle sunai ge area gi mi punamak maitai punamak se lai ini ko aduna mi myam se pullaga khoi se siga meeting macha ma tawre ko aduga mai gi organization khoi gi maitai gi ko lai adu do laga mayam singduna haidi loina wari je karino kamai tawbono karino habado khangdaba mayam ama su yawi ko adu mayam singdagi di punamak ta ko karino habado khangalle ko hiramdo haidi kamai tawbono kidabono khoi kari thawang khoi kari dawgani adu gumba mayam ama ko adudo mayam ama laktna siga saruk jarare ba ko adune ado mayam ngasi asigi meeting se loiraga ko akoi watana ba hai gadra si se loiraga akoi se candle rally chatoine ba ko ado legidra ba ko akoi mioi taru ima ahum amadi angang ahumda adudugi jamna wana moina legidabado adugi atma do shanti oina bagi damakta ko koina maira mamam tangoi su kacharaga ko koina ngasi se moigi atma do shanti oina bu khramjadoini ko mayam aduduna mayam asigi gi blog se hawdagi na loiba fawba mayam adum hengbiu aduga makha tana hai adum mayam share tawjarage mayam hojik se candle rally chatpagi akhoi se sem sanari bako candle punamak se akhoi mai loina kaina tawre thale thanbagi ready tawna khona akhoi se line lepa khoppa ko adumai tawna akhoi se chatpagi akhoi se ready oiri ko aduga adum makha tabado kamai tawge kedawge habado adum yengsi duga midi yam satina lai mayam kaina handaki matang sidi yam pena bai do oire ko mipung khuri magi thamoi de pena bai do oibani na ko mayam hadi lakningdaba sigumba keno si jawningdaba mi imta leitre ba ko aduduna yam pende mayam aduna ni punamak se loina lai mayam hoji hoji sakta hore duka makha tana adum thiyong ko mayam ado mayam aina hoji akhoi gi keno da ko
ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯦꯟꯗꯜ ꯊꯥꯟꯕꯁꯦ ꯀꯦꯟꯗꯜ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄꯁꯤꯡꯁꯦ ꯀꯦꯟꯗꯜꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯀꯠꯄꯗꯣ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯃꯥꯡꯗ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯆꯪꯉꯛꯏꯅꯤ ꯁꯤꯒ ꯒꯦꯠ ꯂꯩꯔꯦꯀꯣ ꯀꯥꯂꯤ ꯃꯟꯗꯤꯔꯒꯤ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯃꯥꯡꯗꯁꯨ ꯃꯤ ꯑꯁꯤꯒꯨꯝꯕ ꯀꯣꯅꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯃꯤꯁꯦ ꯀꯌꯥꯃꯨꯛ ꯇꯤꯟꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯣ ꯂꯤꯡꯖꯦꯜꯁꯦ ꯆꯞ ꯃꯥꯟꯅꯕꯗꯣ ꯑꯗꯣ ꯃꯥꯟꯅꯕꯗꯣ ꯍꯧꯖꯤꯛ ꯍꯧꯔꯦꯕꯀꯣ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕꯗꯤ ꯃꯌꯥꯝ ꯉꯝꯗꯕ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯀꯩ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ ꯑꯦꯛꯖꯥꯝ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯒ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯤꯁꯤꯡꯗꯨꯅꯦ ꯑꯁꯤꯁꯤꯅꯀꯣ ꯑꯗ ꯃꯤꯗꯤ ꯈꯨꯌꯥꯝ ꯑꯃ ꯇꯧꯔꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯄꯦꯟꯗꯕꯁꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯦꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯥꯛꯅꯔꯦꯀꯣ ꯑꯗꯨꯒ ꯈꯨꯟꯅꯥꯁꯦ ꯂꯥꯎꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜ ꯄꯨꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯍꯨꯝ ꯑꯃꯗꯤ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯠꯆꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥत्माꯗꯣ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯈꯣꯏꯅ ꯊꯋꯥꯏꯗꯨꯅꯀꯣ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯍꯛꯆꯥꯡꯗꯒꯤ ꯍꯥꯏꯗꯤ ꯊꯣꯛꯑꯝꯗꯥꯏ ꯈꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯋꯥꯔꯝꯒꯗꯕꯗꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯈꯜꯂꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯐꯣꯇꯣꯁꯤꯗꯀꯣ ꯃꯣꯏꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯄꯤꯛꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯗꯩꯗꯤ ꯃꯃꯥꯗꯨꯅꯀꯣ ꯃꯧꯅꯍꯥꯗꯨꯅ ꯃꯆꯥꯗꯣ ꯃꯊꯥꯗ ꯀꯣꯜꯂꯒ ꯃꯥꯅ ꯃꯆꯥꯗꯣ ꯂꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥꯗꯣ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯀꯣ ꯃꯃꯥ ꯑꯃꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯃꯥꯏꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯣꯇꯣꯁꯤꯒ ꯃꯣꯏꯅ ꯇꯥꯛꯏꯁꯦ ꯑꯁꯤꯒꯤ ꯃꯤꯅꯤꯡ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯣ ꯑꯣꯏ ꯑꯗꯒꯩꯗꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯊꯥ 9ꯒꯤ ꯑꯉꯥꯡꯗꯣ ꯃꯣꯏꯅ ꯍꯥꯠꯄ ꯉꯝꯃꯤꯕꯗꯣꯀꯣ ꯃꯌꯥꯝ ꯑꯥꯏꯟꯅꯁꯨ ꯌꯥꯗꯕ ꯊꯕꯛꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯑꯍꯟ ꯑꯃ ꯌꯥꯎꯕꯗꯣ ꯑꯍꯟꯗꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯨꯝꯕꯒꯤ ꯂꯦꯡꯒꯥꯅꯤ ꯑꯍꯟꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯍꯟꯗꯨꯗ ꯃꯣꯏꯅ ꯈꯨꯠ ꯊꯥꯔꯒ ꯃꯣꯏꯅ ꯌꯥꯝ ꯇꯝꯊꯤꯅ ꯃꯌꯥꯝ ꯍꯥꯠꯄ ꯉꯝꯕ ꯃꯣꯏꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗ꯭ꯔꯦꯕ
ꯁꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝꯗ ꯑꯣꯏꯔꯤꯕ ꯍꯧꯔꯤꯕ ꯇꯥꯡ 19ꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯔꯕ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕ ꯇꯥꯏ ꯇꯦꯔꯣꯔꯤꯁ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯅꯝꯊꯨꯗꯅ ꯅꯠꯇ꯭ꯔꯒ ꯍꯨꯗꯨꯅ ꯄꯨꯈꯤꯕ ꯑꯃꯁꯨꯡ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯔꯒ ꯊꯥꯗꯣꯛꯄꯤꯔꯛꯄ ꯇꯨꯔꯦꯟꯗ ꯉꯔꯥꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯈꯛ ꯐꯪꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯁꯤꯅ ꯕꯣꯔꯥꯛ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯂꯨꯞ ꯀꯌꯥꯃꯨꯛꯅ ꯁꯦꯝꯈ꯭ꯔꯒ ꯑꯃꯠꯇ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯁꯨꯅꯥꯏꯒꯤ ꯂꯝꯗꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯨꯅꯥꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯣꯜꯂꯤꯕ ꯈꯨꯟꯖꯥꯒꯤ ꯏꯃꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯃꯤꯟꯅꯔꯤꯕꯅꯤ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯏꯁꯣꯔꯗ ꯆꯪꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯏꯪꯅ ꯇꯞꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯖꯔꯒ ꯃꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯁꯨ ꯏꯆꯥ ꯃꯣꯏ ꯇꯔꯨꯛ ꯑꯗꯣ ꯃꯈꯣꯏꯅ ꯇꯥꯟꯖꯥꯗꯨꯗ ꯋꯥꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯑꯠꯄꯥꯅ ꯂꯥꯏꯌꯦꯡꯂꯒ ꯆꯠꯈꯤꯕꯒꯤ ꯑꯋꯥꯕꯗꯣ ꯃꯗꯨ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯀꯣꯛꯄ ꯑꯣꯏꯔꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯃꯥ ꯃꯌꯥꯝꯅ ꯄꯨꯟꯕꯤꯔꯒ ꯉꯁꯤ ꯃꯂꯥ ꯀꯠꯄꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯠꯃꯥꯗꯣ ꯁꯥꯟꯇꯤ ꯂꯩꯔꯨꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤꯗꯃꯛ ꯊꯧꯅꯤꯖꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯒꯤ ꯀꯣꯟꯕꯅꯥꯏ ꯑꯅꯤ ꯂꯩꯔꯤ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯠꯃꯥꯗꯣ ꯊꯃꯣꯏ ꯍꯛꯆꯥꯡꯗꯒꯤ ꯊꯥꯗꯣꯛꯅ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯩꯁꯥꯗꯣ ꯀꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯠꯂꯨꯒꯤ ꯄꯤꯌꯥꯡꯒ ꯂꯣꯏꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯁꯤ ꯍꯧꯔꯁꯤ ꯉꯁꯤ ꯃꯌꯥꯝꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯑꯁꯥꯝ ꯃꯩꯇꯩ ꯅꯠꯇꯕꯤꯗ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯉꯁꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯄꯨꯜꯂꯤꯁꯦ ꯃꯔꯝꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯒꯅꯤ ꯀꯔꯤ ꯃꯔꯝꯅꯣ ꯃꯦꯟ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯁꯨꯖꯜꯂꯛꯇꯔꯦ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯁꯤꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯇꯧꯔꯒ ꯃꯩꯇꯩ ꯇꯥꯔꯝꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯈꯣꯞꯆꯟꯕ ꯍꯥꯠꯇꯣꯛꯄ ꯌꯨꯝ ꯃꯩ ꯆꯥꯛꯍꯟꯕ ꯑꯗꯒꯤ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯖꯤꯔꯤꯕꯥꯝ ꯍꯦꯛ ꯌꯨꯝ ꯊꯪꯅꯕ ꯑꯩꯈꯣꯏ ꯀꯁꯥꯔꯒ ꯍꯦꯛ ꯌꯨꯝ ꯊꯪꯅꯕ ꯖꯤꯔꯤꯕꯥꯝꯗ ꯐꯥꯕꯒꯤ ꯃꯇꯨꯡꯗ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯠꯄꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯗꯥꯏꯔꯦꯛ ꯐꯥꯔꯦ ꯐꯥ ꯂꯣꯏꯔꯒ ꯇꯣꯔꯆꯔ ꯇꯧꯔꯦ ꯒꯦꯡ ꯔꯦꯞ ꯇꯧꯔꯦ 100ꯔꯛ 1000ꯔꯛ ꯔꯦꯞ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯁꯨ ꯐꯪꯉꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯐꯪꯉꯒ ꯍꯥꯠꯇꯣꯛꯑꯒ ꯌꯥꯝꯅ ꯇꯝꯊꯤꯅ एकदम ब्रुटली मर्डर है तारे अदुमाय तौरगा बोराक तुरेलदा थादरगा कसारगी मफमदा तारक हाइसे अखोइगी मैतै अमा ओइना अखोइ नुगाइते बिकॉज जिरीबाम हाइसिदी 90% कसारगी मीना होंगिबा नतनी अदोगी जिरीबाम गा कसारगदी लुहोंगबा एनी ब्लड रिलेशनशिप हम लाइकदी मा असोना चापै रखोइगी पीस मरि मरा चापगा चमला terrorists down! We want justice! We want justice! We want justice! Bukit terrorists down! Bukit terrorists down! Bukit terrorists down! We want justice! We
Leader loke hoita kora. Hoita imana. Hoita imana. Hoita imana. Nikhi anangna kasi nipai da khuding sinase nipai hadidanu haibadi chawlba प्रतिभा ama मशीन वक्त ama masi di ato ira konstitusiona sarkar di mafam lagi konjok bani aduna aroi bada thamjari basi masi di ai ba mafam khongchat asida lengdi ratna koi press ki ama media di nausina saruk jabiduna ai basi nasa ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯊꯛꯇ ꯀꯥꯈꯠꯂꯦꯕꯀꯣ ꯀꯥꯈꯠꯂꯒ ꯀꯥꯂꯤ ꯃꯟꯗꯤꯔ ꯏꯃꯥꯁꯤꯗ ꯂꯩꯌꯦꯀꯣ ꯑꯩꯗꯤ ꯍꯦꯛ ꯂꯥꯛꯅꯁꯨ ꯏꯃꯥꯁꯦ ꯈꯨꯔꯨꯝꯕ ꯉꯝꯗꯕꯅꯤꯅ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩ ꯈꯨꯔꯨꯝꯖꯔꯒꯦ ꯍꯥꯏꯅꯀꯣ ꯐꯖꯅ ꯑꯩ ꯈꯨꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯈꯨꯔꯝꯕꯗꯣ ꯃꯌꯥꯝ ꯑꯩꯅ ꯎꯠꯄꯗꯣ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯣꯝꯇ ꯑꯣꯏꯕꯅꯤꯅꯀꯣ ꯀꯦꯃꯦꯔꯥꯗꯣ ꯀꯥꯞꯄꯤꯅꯕꯁꯨ ꯌꯥꯎꯗꯕ ꯑꯗꯨꯅ ꯏꯃꯥ ꯀꯥꯂꯤ ꯃꯥꯁꯤꯒ ꯐꯖꯅ ꯑꯩ ꯈꯨꯔꯨꯝꯖꯔꯦ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯅꯀꯣ ꯑꯗꯒꯤ ꯁꯤꯅ ꯃꯍꯥꯗꯦꯕ ꯂꯩꯌꯦꯕꯀꯣ ꯁꯣꯝ ꯁꯥꯏꯠꯇꯅ ꯑꯗꯨꯒꯤ ꯃꯍꯥꯗꯦꯕꯀꯤ ꯕꯣꯛꯁꯤꯒꯁꯨ ꯄꯩꯁꯥꯒꯤ ꯕꯣꯛꯁꯤꯒꯁꯨ ꯑꯩꯅ ꯑꯩ ꯉꯝꯖꯕ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯝꯃꯦ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯥꯒꯤ ꯕꯣꯛꯁꯇꯨꯒꯁꯨ ꯄꯩꯁꯥ ꯈꯔ ꯑꯩꯅ ꯍꯥꯞꯆꯔꯝꯃꯤꯀꯣ ꯑꯩꯅ ꯉꯝꯖꯕ ꯑꯗꯣ ꯃꯍꯥꯗꯦꯕ ꯀꯩꯅꯣꯁꯤꯗꯁꯨ ꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤꯒꯁꯨ ꯑꯩꯅ ꯈꯨꯔꯝꯖꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯈꯨꯔꯝꯃꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇꯪꯗꯤ ꯁꯥꯟꯇꯤ ꯑꯣꯏꯍꯜꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯎꯗ꯭ꯔꯕ ꯍꯥꯏꯅꯀꯣ ꯑꯝꯇꯪꯗꯤ ꯎꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯝꯇꯪꯗꯤ ꯑꯩꯈꯣꯏꯁꯦ ꯁꯥꯟꯇꯤ ꯄꯤꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯝꯖꯔꯛꯏꯀꯣ ꯃꯌꯥꯝ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯨꯔꯝꯖꯔꯛꯇꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯃꯊꯛꯁꯦ ꯀꯥꯈꯠꯂꯒ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯝꯖꯔꯛꯏꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯩ ꯁꯤꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯅ ꯀꯨꯝꯊꯔꯛꯑꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦꯀꯣ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯑꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒ ꯄꯨꯡꯂꯣꯏ ꯂꯣꯏꯐꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯥꯎꯃꯤꯟꯅꯔꯦꯀꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6:30 ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯑꯣꯏꯁꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯂꯥꯞꯄꯤꯗꯅꯀꯣ ꯑꯩꯈꯣꯏꯅ ꯍꯟꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯍꯟꯕꯒꯤ ꯂꯣꯏꯅ ꯊꯣꯛꯅꯔꯛꯑꯦꯀꯣ ꯄꯨꯡꯂꯣꯏ ꯊꯣꯛꯂꯛꯏꯅꯦ ꯃꯌꯥꯝꯗꯨꯒ ꯑꯁꯤꯗ ꯑꯩ ꯂꯩꯔꯦ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯇꯥꯗꯣꯛꯄ ꯐꯪꯅꯔꯦꯕꯀꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯀꯞꯄꯁꯨ ꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ